Hi everyone, welcome back. I say vlog nam da bayam kuire mayam ngasi se yaoshang gi humni chanba numini happy yaoshang mayam yam nungai rangani yumlom da di ai di se leiramni na ne suti ju tha de ta moi ge adu na yaoshang ju kai mandre habadi swaida akoi bada kai da sum lang ba khot pa adagi club daga angang mayam sanaba gi ga du ba ga law ba khot pa ga taraga man ba hen bam su dai dana ko adu gum som taw dre ma than da smain leiram ni na yaoshang gi sung man dre na ha nai se yaoshang ho bune ha do I kaw tho re ba ko adu ga ngarang no midang da khange yaoshang je ho gre ne na du ga ni ni chal lerami adu nga sigi humni chan ba se mayam je wisham da taw ge na sigi vlog se mung torok pa ni vlog nam da ba kuiri se ai se hojgan se viral kaino ma di lai ba ma le ba na ton ga se rani no sama taw ra ga ne na to jing 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 law ra ga hak thi ga khan bi hakchang ning tham chan bi du mai na ne taw we ba ko ado hojik se influencer ga sam taw bani na I di ki ba adu ra ga sunga si di yam no ngai re ai hojik ta iru kai lu tho ra ga ne skin care de taw re ba ko mayam se yaoshang go ba se ma pan da thok ko khot pa sunscreen ga tainer ri ba za la ai di mi khuding mak se loina mak sunscreen se tai hanninge aduga habadi angang ahan nupa nupi loina mak ko aduga sunscreen se tai basigi kana ba se akhoida sigi nungsagi mangan sidagi akhoida mayam ama kana ba phangasu akhogi skin da yamna mangba skin se yamna sokhanba akhoigi unsa kai kai se khuijal hanba adagi dakta hanba ikang kang hanba hen hanu san ba se sigi se oi helaka doine aduna sunscreen se na yamna protect tawe ba ko sunscreen se ai se yumda lairasu mapan da tho aga su adagi nongmang asnu sa sar so dum sunscreen se darkar oi adu sunscreen se ai taidri ba ko hoji nga sai ai moisturize toraga laire aduga shampoo gumba gai gumba taw ta di mai me tong ta ga doine na ina tai hodam ne ba hoji se sunscreen se taw san se ai se sa pasan thamake ko sunscreen se ai gi si gi mai se kai no ma taw ma le uring gumba di thok ta ba adu mai na thoke toram ga ngangam me aduga mathanda hanjan graga smile lai grine sunscreen se I want the sunscreen se handa khara la kaino la e ba ko sunscreen ani ahum la e ba ko haibadi PR gi kaino se sta derma ko gi se aina si gi try tawraga mathangi tha do waina hapake haina tawbane ba haidi hana trial tawbo se series ne hena nungai ba hele ba this is amna nungai skin se moisturizer taiba gi dumaina adum sumaina adum sitna laga lai se white cast su lai te ba ko adagi fragrance su yaw da bani adugo thaina di sunscreen se taira kanda ngauraga taraga wawraga ma lai dana ko aduga mai da yamna nap law ba yamna heavy oi ba adugum ba do oi bagi sunscreen se yam taining da bane ba ado haujikan di moisturizer taw bu dumaina dum chap manara bani aduda sunscreen protect tawna ba yauza su yauzare dana ko adumani ama nungai ba su oiramni haujikan di masi de khidang habadi sumai mathanda lairaga yausang ma loi du sarupudi kainom ma singju ga cha bu khot pa taw da dumaina aise mathanda taw ge na khan ba dai du da singju na ta bane kaino ma uiye kaino se yamna hauba yam hauba hai se ta di sa tri haudoi di ma le ba ko kaino da Instagram da na u bane reel da namidang da ina yam su sagatringai se sa chagyam pung ge na khan bane chagyam pung ba se hangam fresh to adu laire e adu yeng halake nga sai laire pot khai do adu hawai jar fresh su laire hawai jar fresh to moi se di fresh yon da bane ba akang ba khara napsan ba adugum ba gi kanghan ba do mai da muk chang ba do adu do oina yawe fresh ni mari ga chat ba do adu yongchak su lai adagi akhon su lai adu horen gi numidang gi adu taw ge chagin pom ba de ayamna vlog se yamna yawra bane ai thong bu khop bu di kya nam maroi ge ba ko aduga hojiki kaino du di cha se horen same kan da pochai sing do hana yeng halak ke la aduga hawai movie ge tha ba do hawai movie su lai sa laure ya phaza hore hojikti pala ani chaira nang no pala ni da soidre hawai movie bu di am lai ri da hojiki pochai sing do lairak pa pochai sing do yeng halak ge aduga ngatang leraga kaino du cha se hojiki hai gi du cha ngasi ge lai si se
ꯐꯖꯗ꯭ꯔꯣꯁꯦ ꯃꯔꯤ ꯃꯔꯤꯒ ꯀꯥꯕꯤꯗꯣ ꯑꯗꯨ ꯇꯧꯋꯦ ꯍꯥꯏꯕ ꯆꯒꯦꯝꯄꯣꯝ ꯆꯥ ꯌꯥꯔꯅꯤ ꯄꯥꯈꯣꯟꯁꯨ ꯐ꯭ꯔꯦꯁ ꯂꯩꯔꯤꯗꯅꯀꯣ ꯑꯗꯩ ꯍꯪꯒꯥꯝꯁꯤꯒ ꯇꯧꯔꯒ ꯑꯩ ꯉꯁꯤꯗꯤ ꯑꯌꯨꯛ ꯇꯧꯒꯦꯅ ꯇꯧꯔꯝꯕꯅꯤ ꯇꯥꯃꯣ ꯍꯣꯏ ꯑꯣꯐꯤꯁ ꯃꯣꯏꯗꯤ ꯁꯨꯇꯤ ꯂꯩꯇꯦ ꯑꯗꯒꯤ ꯄꯨꯗꯤꯅꯥꯁꯤꯃꯁꯨ ꯀꯨꯏꯔꯦ ꯎꯗꯕ ꯌꯥꯝ ꯐ꯭ꯔꯦꯁ ꯑꯣꯏ ꯃꯅꯝꯒꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯁꯤꯃꯗꯤ ꯍꯪꯒꯥꯝꯁꯤꯃꯗꯤ ꯂꯨꯄꯥ 50 ꯄꯤꯌꯦ ꯁꯤꯒꯤ ꯃꯄꯨꯜ ꯃꯆꯥꯁꯦ ꯁꯤꯃꯗꯤ ꯉꯥ ꯑꯣꯏꯔꯤꯅꯤ ꯁꯤꯅ ꯃꯣꯏꯒꯤ ꯔꯥꯏꯁ ꯀꯦꯛꯀꯤꯗꯣ ꯍꯥꯎꯋꯤ ꯁꯤꯁꯦ ꯌꯥꯝ ꯆꯝꯃꯒꯀꯣ ꯁꯤꯗꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯑꯣꯏꯒꯨꯝ ꯇꯧꯕꯅꯤ ꯑꯗꯨꯅ ꯑꯩꯗꯤ ꯁꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯅꯦ ꯍꯥꯏꯅ ꯌꯦꯡꯗ꯭ꯔꯕ ꯅꯥꯀꯟꯁꯦ ꯊꯝꯕꯁꯤꯗ ꯀꯐꯣꯏ ꯂꯩꯔꯛꯏꯕ ꯀꯐꯣꯏꯁꯦ ꯍꯥꯟꯅꯒꯤ 3ꯔ 4ꯔ ꯑꯃꯁꯨ ꯂꯩꯕꯅꯤ ꯂꯩꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏ ꯍꯧꯖꯤꯛꯇꯤ ꯄꯣꯠ ꯆꯩ ꯊꯣꯛꯇꯦ ꯌꯨꯝꯗ ꯑꯩꯗꯤ ꯆꯠꯇꯦ ꯐꯖꯅ ꯆꯪꯉꯨꯔꯁꯤ ꯍꯧꯖꯤꯛꯀꯤꯗꯣ ꯌꯦꯡꯉꯁꯤ ꯁꯤꯒꯤꯅꯦ ꯁꯤꯁꯨ ꯄꯣꯔꯛꯑꯁꯤꯀꯣ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯁꯤꯒꯤ ꯆꯧꯀ꯭ꯔꯤꯁꯦ ꯁꯤꯁꯦ ꯉꯔꯥꯡ ꯍꯥꯡꯗꯣꯛꯏꯅꯦ ꯑꯗꯨꯏ ꯍꯥꯡꯕꯩꯅꯦ ꯁꯤ ꯃꯅꯨꯡꯗ ꯆꯦꯈꯥꯎ ꯀꯩꯀꯩ ꯃꯌꯥꯝ ꯂꯩꯔꯤꯁꯦ ꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯅꯤꯅꯦꯕ ꯂꯩꯔꯤꯁꯦ ꯁꯤꯃꯒ ꯑꯦꯃꯥꯖꯣꯟꯗꯒꯤ ꯂꯩꯕꯅꯦ ꯑꯥꯏꯀꯤꯌꯥꯒꯤꯅꯦꯕ ꯑꯗꯣ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯌꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕ ꯁꯤꯁꯦ ꯁꯤꯖꯤꯟꯅꯕ ꯈꯣꯠꯄ ꯑꯗꯨꯒ ꯐꯝꯕꯗ ꯃꯥꯒꯤ ꯆꯥꯡꯁꯤꯁꯨ ꯌꯥꯝꯅ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏ ꯑꯗꯨꯒ ꯌꯥꯝꯅ ꯀꯩꯅꯣꯁꯨ ꯑꯣꯏꯕꯗꯣ ꯅꯧꯕꯗꯣ ꯑꯗꯨ ꯅꯠꯇꯕꯗꯣ ꯌꯥꯝꯅ ꯐꯖꯅ ꯑꯗꯨꯝ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯕꯗꯣ ꯌꯥꯝꯅ ꯁ꯭ꯇꯗꯤ ꯑꯣꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯁꯤꯅ ꯀꯩꯀꯩ ꯍꯥꯞꯇꯣꯛ ꯍꯥꯞꯆꯤꯟ ꯇꯧꯔꯝꯕꯒꯤꯅꯦ ꯆꯝꯄ꯭ꯔꯥ ꯑꯃꯒ ꯀꯣꯝꯂꯥ ꯑꯃꯒ ꯇꯧꯁꯦ ꯅꯠꯇ ꯇꯥꯔꯗꯤ ꯆꯝꯄ꯭ꯔꯥꯁꯤꯅ ꯑꯃꯨꯛ ꯌꯥꯝ ꯉꯝꯃꯁꯨ ꯁꯤꯜꯂꯒ ꯑꯣꯏꯗꯣꯏ ꯃꯥꯜꯂꯦꯕꯀꯣ ꯑꯩꯗꯤ ꯆꯝꯄ꯭ꯔꯥꯒꯨꯝꯕꯗꯣ ꯀꯌꯥ ꯆꯥ ꯍꯩꯇꯕꯅꯤꯅ ꯑꯗꯨꯒ ꯀꯣꯝꯂꯥꯁꯤꯗꯤ ꯑꯃꯗꯪ ꯇꯧꯔꯁꯦ ꯀꯣꯝꯂꯥꯁꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯃ ꯂꯣꯀꯦꯜꯒꯤ ꯀꯩꯅꯣꯗꯣ ꯐꯪꯗ꯭ꯔꯦ ꯀꯩꯅꯣꯒꯨꯝꯕꯗꯒꯤ ꯍꯩ ꯌꯣꯟꯐꯝꯗꯒꯤꯅꯦ ꯑꯗꯨꯃꯥꯏꯅ ꯂꯩꯕꯗꯨꯅꯦ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄꯗꯨꯅꯦꯕꯀꯣ ꯑꯅꯤꯁꯦ ꯆꯥꯝꯊꯣꯛꯑꯦ ꯃꯀꯨ ꯈꯣꯛꯑꯀꯥꯟꯗ ꯁ꯭ꯂꯥꯏꯁ ꯇꯧꯔꯁꯦ ꯑꯗꯨꯒ ꯁꯤꯅ ꯅꯨꯡꯁꯤꯗꯥꯛꯁꯦ ꯐꯖꯅ ꯆꯥꯝꯃꯦ ꯊꯨꯝ ꯇꯧꯔꯒ ꯉꯥꯏꯍꯥꯛꯇꯪ ꯇꯤꯡꯉꯤꯅꯦꯕꯀꯣ ꯑꯗꯨꯒ ꯀꯩꯀꯩꯅꯣ ꯍꯥꯞꯄꯗꯣ ꯃꯣꯔꯣꯛ ꯃꯀꯨꯞ ꯑꯃ ꯍꯥꯞꯀꯨꯝ ꯇꯧꯕꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯉꯧꯊꯣꯛꯄꯗꯣ ꯑꯩꯅ ꯁꯤꯗ ꯑꯃ ꯊꯝꯃꯦ ꯃꯣꯔꯣꯛ ꯃꯀꯨꯞꯇꯣ ꯇꯧꯔꯁꯦ ꯑꯗꯨꯒ ꯕ꯭ꯂꯦꯛ ꯄꯦꯄꯔ ꯍꯥꯞꯄꯁꯦ ꯁꯥꯒꯗ꯭ꯔꯥ ꯈꯪꯗꯦ ꯈꯤꯇꯪ ꯑꯃꯒ ꯍꯥꯞꯁꯦ ꯃꯅꯝ ꯅꯨꯡꯁꯤꯅꯕꯀꯣ ꯁꯤꯃ ꯂꯩꯔꯦ ꯑꯗꯒꯤ ꯊꯨꯝ ꯂꯩꯔꯦ ꯁꯤꯗ ꯁꯤ ꯂꯩꯔꯦ ꯁꯨꯔꯕ ꯃꯥꯜꯂꯦ ꯆꯥꯠ ꯃꯁꯥꯂꯥꯗꯤ ꯌꯥꯎꯗꯦꯕꯀꯣ ꯑꯩꯒꯤꯗꯤ ꯊꯣꯏꯗꯤꯡ ꯍꯥꯞꯄꯁꯨ ꯍꯥꯎꯅꯤꯌꯦ ꯍꯣꯔꯦꯟ ꯍꯥꯞꯆꯟꯁꯦ ꯊꯣꯏꯗꯤꯡꯁꯦ ꯑꯃꯨꯛꯅꯦ ꯀꯩꯅꯣ ꯇꯧꯁꯦ ꯑꯃꯨꯛ ꯉꯧꯊꯣꯛꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯌꯥꯝꯖꯜꯂꯛꯇ꯭ꯔꯦ ꯁꯤꯡꯖꯨ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯁꯤꯡꯖꯨ ꯑꯃ ꯆꯥꯊꯣꯛꯑꯅꯤ ꯑꯗꯨꯒꯅꯦ ꯀꯩꯅꯣ ꯇꯧꯔꯁꯦ ꯁꯤ ꯃꯀꯨ ꯈꯣꯛꯇꯣꯔꯒ ꯁ꯭ꯂꯥꯏꯁ ꯁꯣꯏꯔꯛꯑꯒꯦ ꯀꯣꯝꯂꯥꯗ ꯊꯨꯝꯃꯝꯗꯣꯏ ꯃꯥꯜꯂꯦ ꯈꯤꯇꯪ ꯁꯤꯟꯇꯛ ꯇꯧꯕꯗꯣ ꯑꯗꯨꯅ ꯍꯥꯎꯗꯣꯏ ꯃꯥꯜꯂꯦ ꯁꯤꯒꯤ ꯈꯨꯠꯆꯥꯁꯦ ꯁ꯭ꯀꯨꯕꯥꯗꯗꯤ ꯂꯩꯇ꯭ꯔꯦ ꯑꯗꯨ ꯃꯤ ꯑꯃꯅꯤ ꯁꯨꯔꯗꯤ ꯌꯥꯝ ꯍꯥꯎꯕꯅꯦꯕ ꯁꯨꯝꯕ ꯆꯥꯕꯁꯦ ꯌꯥꯔꯦ ꯁꯤ ꯃꯊꯛꯇ ꯆꯥꯏꯔꯁꯤ ꯃꯌꯥꯝꯁꯦ ꯊꯨꯝꯁꯦ ꯍꯥꯟꯅ ꯍꯥꯞꯄꯁꯤ ꯍꯩꯅꯤꯅꯅꯦ ꯑꯃꯁꯦ ꯁꯤꯜꯂꯝꯒꯅꯤꯕꯀꯣ ꯊꯨꯝꯁꯦ ꯈꯤꯇꯪ ꯍꯩꯅꯒ ꯍꯥꯞꯁꯤ ꯑꯗꯒꯤ ꯁꯤꯅ ꯃꯣꯔꯣꯛ ꯁꯨꯒꯥꯏꯕꯗꯣ ꯉꯧꯊꯣꯛꯑꯦꯗꯅ ꯑꯗꯨꯒ ꯑꯗꯨꯋꯥꯏ ꯃꯇꯝꯗꯨꯗꯅꯦ ꯐꯖꯅ ꯇꯛꯈꯥꯏꯕ ꯑꯩꯅ ꯀꯩꯅꯣꯗ ꯈꯣꯟ ꯑꯁꯤꯗ ꯑꯗꯨꯒꯅꯦ ꯍꯥꯞꯆꯤꯜꯍꯧꯔꯕꯅꯦ ꯁꯤꯗꯩꯁꯤꯗ ꯑꯗꯨꯑꯣꯏꯗꯤ ꯑꯩꯈꯣꯏꯅ ꯁꯤꯡꯖꯨꯒꯤ ꯑꯀꯪꯕ ꯑꯗꯨ ꯑꯗꯥ ꯆꯥꯅꯤꯡꯕꯁꯦ ꯁꯤꯗꯩ ꯑꯗꯨꯝ ꯀꯩꯅꯣ ꯌꯥꯔꯦꯗꯅ
와, 사디 사네, 지 모록스. 집어 여우래. ꯑꯗꯒꯤ ꯑꯗꯨꯗ ꯎꯗꯕ ꯃꯥꯜꯂꯦ ꯕ꯭ꯂꯦꯛ ꯄꯦꯄꯔꯁꯦ ꯈꯤꯇꯪ ꯍꯥꯞꯁꯤꯀꯣ ꯃꯅꯝ ꯅꯨꯡꯁꯤꯕꯅꯦꯕ ꯁꯥꯗꯤ ꯁꯥꯕꯅꯦ ꯁꯤꯁꯦ ꯁꯥꯕꯒꯤ ꯑꯣꯏꯅꯗꯤ ꯁꯤ ꯍꯥꯞꯄꯁꯨ ꯄꯥꯝꯗꯕ ꯑꯩꯅ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤꯗꯤ ꯁꯤ ꯈꯔ ꯍꯥꯞꯁꯤ ꯁꯤꯁꯤꯅ ꯀꯩꯅꯣ ꯁꯨꯒꯥꯏꯕꯗꯣ ꯊꯣꯏꯗꯤꯡ ꯑꯉꯧꯕ ꯁꯤ ꯌꯥꯝ ꯍꯥꯎꯕꯅꯦꯕ ꯆꯥꯅꯔꯝꯗ꯭ꯔꯕ ꯌꯥꯝ ꯍꯥꯎꯕꯅꯦꯕ ꯀꯥꯏꯅ ꯍꯥꯞꯄ ꯀꯦꯟꯈ꯭ꯔꯦꯅ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗ ꯊꯣꯏꯗꯤꯡꯗ ꯍꯥꯎꯔꯝꯗ ꯊꯣꯛꯀꯅꯤ ꯑꯗꯩ ꯁꯤꯒꯤ ꯃꯊꯛꯇ ꯆꯥꯏꯔꯁꯤ ꯁꯤꯁꯦ ꯀꯩꯅꯣ ꯅꯨꯡꯁꯤꯗꯥꯛꯁꯦ ꯆꯥꯏꯔꯦ ꯃꯗꯨꯒ ꯇꯣꯠꯂꯒ ꯆꯥꯁꯦ ꯃꯣꯔꯣꯛꯁꯦ ꯌꯥꯝ ꯆꯥꯅꯤꯡꯕ ꯑꯃ ꯇꯧꯗ꯭ꯔꯣ ꯍꯥꯎꯗꯣꯏ ꯃꯥꯟꯗ꯭ꯔꯣ ꯐꯖꯗ꯭ꯔꯣ ꯇꯣꯠꯈꯤꯗꯣꯏꯅꯤꯀꯣ ꯃꯣꯏꯅ ꯇꯣꯠꯄꯅꯦꯕ ꯃꯣꯔꯣꯛꯁꯦ ꯈꯤꯇꯪꯒ ꯍꯥꯞꯅꯤꯡꯕ ꯌꯥꯔꯦ ꯁꯤ ꯊꯥꯡꯖꯜꯂꯝꯃꯒꯦ ꯑꯗꯨꯒ ꯇꯣꯠꯂꯒ ꯃꯈꯨꯠ ꯍꯥꯝꯗꯣꯔꯛꯑꯒꯦ ꯍꯧꯖꯤꯛꯀꯤ ꯑꯀꯦꯟꯕꯗꯣ ꯃꯅꯨꯡꯗ ꯁꯤ ꯈꯤꯇꯪ ꯉꯥꯏꯔꯦ ꯑꯇꯩ ꯍꯩꯗꯣꯛꯈ꯭ꯔꯦꯅ ꯇꯣꯠꯂꯒꯦ ꯌꯦꯡꯉꯁꯤ ꯁꯣꯝꯗ ꯌꯦꯡꯉꯁꯤ ꯁꯤꯅ ꯆꯝꯄ꯭ꯔꯥꯗꯣ ꯍꯩꯒꯨꯝꯕ ꯀꯩꯒꯨꯝꯕ ꯁꯨꯃꯥꯏꯅ ꯃꯦꯠꯄ ꯀꯩꯗꯧꯕ ꯇꯧꯀꯥꯟꯗ ꯇꯧꯕ ꯊꯣꯛꯂꯛꯇ꯭ꯔꯣ ꯃꯊꯟꯗ ꯁꯤꯒꯨꯝꯕ ꯑꯃ ꯁꯥꯎꯔꯅꯤꯗꯣ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯈꯥꯎꯖꯥꯎ ꯑꯃ ꯎꯕꯗ ꯇꯤꯟ ꯌꯣꯠꯇꯤ ꯆꯝꯄ꯭ꯔꯥ ꯃꯁꯨꯡ ꯑꯃ ꯈꯥꯏꯗꯣꯔꯛꯄꯗ ꯃꯇꯤꯟ ꯌꯣꯜꯂꯦ ꯑꯗꯣ ꯀꯅꯥꯅꯣꯝꯅ ꯍꯥꯏꯈꯤꯕꯅꯤ ꯁꯤ ꯋꯥꯔꯤꯁꯦ ꯁꯥꯎꯕꯤꯔꯝꯕꯤ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯔꯦ ꯊꯣꯏꯗꯤꯡꯁꯦ ꯈꯤꯇꯪ ꯍꯥꯞꯈꯤꯁꯤꯔ ꯍꯥꯎꯔꯝꯗꯣꯏꯖꯥꯠꯂꯣ ꯇꯦꯁꯁꯤꯕꯣ ꯆꯝꯄ꯭ꯔꯥꯁꯨ ꯀꯣꯝꯂꯥꯁꯨ ꯌꯥꯎꯋꯦ ꯃꯣꯏꯒꯤꯗꯤ ꯌꯥꯝ ꯍꯥꯎꯅ ꯆꯥꯏꯌꯦꯕ ꯑꯩꯁꯦ ꯍꯦꯛꯇ ꯍꯥꯎꯗꯣꯏ ꯃꯥꯜꯂꯕ ꯑꯗꯨ ꯎꯕꯗ ꯆꯥꯎꯔꯁꯤ ꯈꯨꯠꯀꯁꯦ ꯑꯃ ꯍꯥꯝꯃꯛꯇꯦꯗ ꯈꯨꯠꯅ ꯆꯥꯕꯅ ꯍꯥꯎꯅꯤꯕ ꯃꯣꯔꯣꯛ ꯀꯩꯀꯩ ꯌꯥꯎꯕ ꯃꯦꯠꯂꯨꯕꯗꯣ ꯁꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯅꯦꯕ ꯑꯩꯅ ꯑꯗꯨꯕꯨ ꯌꯦꯡꯉꯁꯤ ꯆꯥꯔꯁꯤ ꯍꯥꯎꯗꯣꯏꯕꯨꯗꯤ ꯃꯥꯜꯂꯦ ꯀꯣꯝꯂꯥꯗ ꯍꯥꯟꯅ ꯌꯦꯡꯉꯦ ꯆꯝꯄ꯭ꯔꯥꯗꯗꯤꯅꯦ ꯀꯤꯌꯦꯕ ꯈꯔ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯌꯥꯝꯅ ꯅꯨꯡꯁꯤꯗꯥꯛꯀꯤ ꯃꯍꯥꯎꯁꯦ ꯁꯤꯅꯁꯨ ꯃꯍꯥꯎ ꯑꯃ ꯍꯥꯞꯄꯦ ꯆꯝꯄ꯭ꯔꯥ ꯑꯃꯨꯛ ꯌꯦꯡꯗꯣꯏꯀꯣ ꯁꯤꯟꯕ ꯈꯔ ꯍꯟꯊꯕ ꯃꯥꯜꯂꯦ ꯆꯝꯄ꯭ꯔꯥꯗꯅ ꯃꯌꯦꯛ ꯁꯦꯡꯉꯦ ꯀꯣꯝꯂꯥꯒ ꯆꯥꯕ ꯃꯇꯝꯗꯅꯦ ꯍꯩꯅꯧ ꯄꯥꯛ ꯁꯤꯟꯗꯕ ꯑꯃ ꯂꯩꯕꯗꯣ ꯆꯥꯎꯔꯒ ꯀꯛ ꯆꯤꯛꯑꯒꯁꯨ ꯑꯗꯨꯝ ꯆꯥ ꯌꯥꯕ ꯄꯥꯛ ꯁꯤꯟꯗꯕ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗꯣ ꯃꯅꯝ ꯅꯝꯃꯦ ꯅꯨꯡꯁꯤꯗꯥꯛꯀ ꯌꯥꯎꯕꯁꯤꯗꯅꯦ ꯀꯣꯝꯂꯥꯒ ꯆꯥꯕ ꯃꯇꯝꯗ ꯆꯝꯄ꯭ꯔꯥꯒꯕꯨꯗꯤ ꯑꯗꯨꯝ ꯆꯝꯄ꯭ꯔꯥꯒꯤ ꯍꯩꯒꯤ ꯃꯍꯥꯎ ꯑꯣꯏꯌꯦꯕꯀꯣ ꯀꯣꯝꯂꯥꯒꯗꯤ ꯍꯧꯖꯤꯛꯀꯤ ꯍꯩꯅꯧꯗꯣ ꯅꯤꯡꯁꯤꯡꯉꯦ ꯍꯥꯎꯋꯦꯍꯦ ꯑꯩꯅ ꯌꯥꯝ ꯆꯥꯅꯤꯡꯉꯝꯃꯤꯗꯨꯒ ꯍꯥꯎꯔꯝꯗ꯭ꯔꯗꯤ ꯀꯥꯏꯅꯒ ꯁꯦꯝꯃꯤꯉꯩꯗꯨꯗ ꯈꯟꯒꯠꯂꯛꯏ ꯄꯣꯠꯅꯤ ꯍꯥꯏꯕꯗꯤ ꯆꯤꯟꯖꯥꯛꯁꯦ ꯑꯩꯈꯣꯏ ꯇꯦꯁꯁꯦ ꯃꯥꯟꯅꯗꯦꯗꯅꯀꯣ ꯑꯗꯨꯗꯨꯅ
ꯑꯩꯈꯣꯏꯅ ꯆꯥꯕ ꯇꯦꯁꯇꯣ ꯑꯣꯏꯔꯝꯗ꯭ꯔꯗꯤ ꯀꯥꯏꯅ ꯕ꯭ꯂꯦꯛ ꯄꯦꯄꯔ ꯌꯥꯎꯕꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯃꯥꯏ ꯃꯅꯝ ꯅꯨꯡꯁꯤꯕ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗꯣ ꯅꯝꯃꯦꯕ ꯌꯥꯝ ꯐꯖꯅ ꯑꯁ ꯅꯨꯡꯁꯤꯗꯥꯛꯁꯦ ꯍꯥꯎꯋꯦꯍꯦ ꯈꯤꯇꯪ ꯍꯦꯟꯅ ꯍꯥꯞꯄꯝꯕꯗꯣ ꯅꯨꯡꯁꯤꯗꯥꯛ ꯌꯥꯝ ꯍꯥꯎꯋꯦ ꯑꯝꯇ ꯊꯣꯛꯇꯕꯅꯦ ꯑꯩ ꯅꯨꯡꯁꯤꯗꯥꯛꯇꯣ ꯃꯪꯉꯣꯏ ꯀꯔꯤ ꯅꯨꯡꯁꯤꯗꯥꯛ ꯌꯥꯎꯔꯝꯃꯗꯤ ꯑꯝꯇ ꯂꯩꯕꯤꯔꯛꯑꯣ ꯑꯩꯁꯦ ꯍꯧꯖꯤꯛꯀꯥꯟ ꯃꯥꯔꯀꯦꯠ ꯆꯠꯇꯕ ꯌꯥꯝ ꯀꯨꯏꯔꯦꯕꯀꯣ ꯍꯥꯏꯗꯤ ꯃꯥꯏ ꯁꯨꯇꯤ ꯂꯩꯇ ꯇꯥꯔꯗꯤ ꯆꯠꯂꯨꯔꯒ ꯑꯃꯨꯛ ꯂꯥꯛꯑꯒ ꯆꯥꯛ ꯏꯁꯤꯡ ꯇꯧꯕ ꯑꯃ ꯂꯩꯗꯅ ꯑꯗꯨꯗꯣ ꯃꯇꯝꯗꯣ ꯃꯥꯡꯉꯦꯕ ꯑꯩꯉꯣꯟꯗ ꯑꯗꯩ ꯄꯣꯠꯁꯨ ꯀꯩꯁꯨ ꯌꯥꯎꯗꯦ ꯑꯗꯨ ꯃꯥ ꯊꯣꯛꯄ ꯌꯦꯡꯉꯒ ꯂꯩꯍꯜꯂꯦ ꯑꯗꯩ ꯅꯨꯡꯁꯤꯗꯥꯛꯇꯣꯅ ꯑꯩꯁꯦ ꯉꯁꯥꯏ ꯅꯤꯡꯁꯤꯡꯉꯦ ꯌꯥꯎꯔꯝꯃꯦ ꯑꯗꯨꯅ ꯃꯄꯨꯟꯗꯣ ꯑꯃ ꯂꯩꯔꯩꯗꯣ ꯑꯩ ꯁꯤꯁꯦ ꯑꯝꯇ ꯆꯥꯒꯦꯁꯦ ꯑꯗꯨꯝ ꯈꯟꯈ꯭ꯔꯕꯅꯦ ꯌꯥꯝ ꯍꯥꯎꯗꯣꯏ ꯃꯥꯟꯖꯥꯠꯅꯤ ꯃꯣꯏꯒꯤ ꯚꯤꯗꯤꯑꯣꯗꯣ ꯃꯣꯏꯅ ꯆꯥꯕꯩꯗꯣ ꯇꯧꯕꯗꯣ ꯅꯥꯀꯟꯗ ꯁ꯭ꯀ꯭ꯔꯤꯟ ꯁꯣꯠ ꯍꯥꯞꯄꯛꯀꯦ ꯌꯦꯡꯉꯣꯕꯀꯣ ꯑꯗꯣ ꯑꯩ ꯐꯣꯇꯣꯒ ꯅꯝꯈ꯭ꯔꯗꯤ ꯇꯦꯛ ꯇꯧꯕ ꯌꯥꯅꯤ ꯃꯉꯣꯟꯗ ꯕ꯭ꯂꯦꯛ ꯄꯦꯄꯔꯁꯦ ꯃꯅꯝꯗꯗꯤ ꯃꯥꯏ ꯃꯅꯝ ꯅꯨꯡꯁꯤꯕꯒꯤꯗꯣ ꯑꯗꯨꯗꯤ ꯍꯥꯎꯋꯦꯕꯀꯣ ꯃꯣꯔꯣꯛ ꯁꯥꯕꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯑꯉꯧꯕꯒꯤ ꯑꯃ ꯍꯥꯞꯄꯗꯣ ꯑꯗꯨꯗꯨꯅ ꯇꯣꯉꯥꯟꯕ ꯃꯍꯥꯎ ꯍꯥꯎꯍꯟꯕ ꯑꯃ ꯌꯥꯎꯋꯦ ꯑꯗꯨꯏ ꯃꯊꯛꯇ ꯑꯃꯨꯛ ꯑꯩꯈꯣই ꯀꯩꯅꯣꯁꯨ ꯑꯃꯨꯛ ꯍꯥꯞꯆꯜꯂꯦꯗꯅ ꯀꯩꯅꯣ ꯑꯁꯨꯕꯗ ꯊꯣꯏꯗꯤꯡ ꯑꯁꯨꯕꯗ ꯑꯗꯨꯅ ꯄꯨꯔꯥ ꯃꯩ ꯇꯥꯏ ꯃꯌꯥꯝꯁꯨ ꯑꯝꯇꯪ ꯇ꯭ꯔꯥꯏ ꯇꯧꯔ ꯌꯦꯡꯉꯨꯅꯦ ꯁꯤꯁꯦ ꯌꯥꯝ ꯍꯥꯎꯖꯥꯠꯅꯤ ꯀꯣꯝꯂꯥꯁꯦ ꯑꯃꯃꯝ ꯆꯥꯔꯨꯕꯗꯤ ꯀꯣꯝꯂꯥꯁꯦ ꯑꯃꯃꯝ ꯆꯥꯕ ꯆꯥꯅꯤꯡꯗꯦꯕ ꯁꯨꯃꯥꯏꯅ ꯆꯥꯔꯗꯤ ꯅꯨꯡꯇꯤꯒꯤ ꯆꯥ ꯌꯥꯅꯤ ꯂꯥꯁꯀꯤꯗꯣ ꯍꯥꯎꯕꯅꯦ ꯅꯣꯕꯥꯞ ꯃꯦꯠꯄꯒꯤꯗ ꯅꯍꯥꯟ ꯑꯃꯨꯛ ꯆꯥꯈꯤꯕꯗꯨ ꯑꯗꯨꯝ ꯍꯥꯎꯖꯥꯠꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯎꯁꯪꯅꯤꯅ ꯀꯩꯅꯣ ꯊꯣꯛꯑꯝꯃꯅꯤ ꯍꯩꯁꯦ ꯍꯩꯌꯥꯏꯗꯣ ꯑꯩꯈꯣꯏꯒꯤ ꯍꯩꯌꯥꯏ ꯑꯍꯥꯟꯕ ꯄꯥꯟꯕ ꯍꯧꯕꯅꯦ ꯍꯟꯗꯛꯇꯣ ꯑꯝꯇ ꯍꯪ ꯇꯥꯔꯦ ꯉꯥꯡꯉꯛꯑꯕ ꯃꯆꯨꯗꯣ ꯀꯥꯏ ꯑꯁ ꯍꯥꯎꯔꯛꯑꯦ ꯍꯥꯎꯃꯟꯈꯤꯗꯅ ꯑꯣꯛꯇꯕꯩ ꯇꯥꯏꯞ ꯇꯧꯔꯦ ꯈꯨꯍꯥꯎ ꯑꯃꯅꯦ ꯃꯌꯥꯝ ꯇ꯭ꯔꯥꯏ ꯑꯝꯇꯪ ꯇꯧꯕꯤꯌꯨꯅꯦ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯁꯤꯠ ꯅꯥꯜ ꯂꯩꯔꯝꯃꯦ